PM Modi na akanba wapham ama hek thamlambada Manipurgi erang leplamloidabagi maram leite MP Bimol pawasi pandam pausi adagi lokhatchavane Chief Minister na makhong makhut punsile haikiba wapham adumakna Union lengang na Manipur da chathariba autonomy lengaklon gi thawong sing mayek seng na taklei Prime Minister Narendra Modi na akanba wapham ama hek thamlambada Manipurgi tha taraga mari suraba erang asi leplamloidabagi maram leite Manipur da center na chathariba thawong asimak federal structure thugaibani lawi haina Manipurgi Lok Sabha MP Dr. Angomsa Bimol Khwaidam na phongdokre Hindustan Times na lawbay interview amada Dr. Bimol na phongdokibada ngasi su mitai sing na Churasanpur da changba ngamdan amadi kuki sing na Imphal da changba ngamdan leire kumja lising amaga chamapan marfudraga humdoida Manipur da thokiba erang aduda asigumba phibam asimakti oikhide PM na parliament la na comparison tawkhibane CM na makhong makhut punsile haikiba wapham adumakna Union lengang na sathariba autonomy lengaklon gi thawong mayek seng na takle laibak asigi PM asi powerful oiba miyoi amani haibasi miyam pumnamang na khanglaba wapham ne PM na akanba wapham ama hek thamlambada Manipurgi tha taraga mari suraba erang asi leplamloidabagi maram kari lei adubu ngasi phawba tumina leisenba asina thamoi sogal lei Manipur miyam na pamliba si erang asigi matangda PM na achetpa wapham ama taseng na phongdokpa adunai nampuda wangangba aduna te haikhe mahakna makha taraduna violence thoktaba khakna tangdu leitaba hanjilakle haiba yaroi normalcy haibasidi mipum khudingmak freedom amadi dignity ga loinana hingba ngamanba change PM na parliament Manipurgi matangda phongdokiba wapham adumak abnormality bu normality onthoktuna misleading picture ma unnaba honaba ga chap manai PM na ngasi fawba Manipur da satriba amadi erang asigi akanba wapham amata thamdriba simak Manipurgi issue asi interest leitabagi ni haina lawe BJP na luchingba center lengak na Manipur da sathariba thawong asimak federation structure thugaibane Manipur da ngasisu mayum makai mangkhraba miyoi kaya traumatic oina relief camp singda leiribani haikhe Manipur isugi mapung faba report ama UN da pukhatnaba hotnaragani Khuraijam Athouba pawasi pandam pausi dagi lokhatchabane state asida thogliba chahi ama helaklaba erang asigi matangda kuki singna mitai phurupulana uhanaba hotnariba sing asi aranbada yumpham oiba ngaktani haibasi malemgi miyamna khangnarakle loinana Manipurgi hauzik leiriba issue asigi matangda United Nations ki forum da mapung phana pukhatnabagi report ama thanaba miyamgi oiba mifam ama pangthoknaba thawrang tawragani haina International Peace and Social Advancement IPSA gi working president Khuraijam Athouba na phongdokre handakta Geneva da pangthokiba UN gi 53 suba Human Rights Council gi session da saruk yarubaga mari leinana wapham asi Khuraijam Athouba na phongdokhiba nei mahaki Geneva khongsat ka mari leinana kaisampata laiba IPSA gi office da pangthokpa paumi singa unaba mada Athouba na handak Geneva gi session aduda UN gi special reporter kaya unaduna state asigi erang gi matangda marik sumba wapham sing khangan khre loinana erang asimak laining laisol gi aranba midyeng oina uhanna bahonabani haiba wapham thamladuna kuki separatist singna aranba wapham kaya sandokpagi matangdasu ningthina khangan khe madugi mathakta narco terrorism cross border illegal immigration amadi popi paksana tharakpadagi thingna bahonarubada erang asi thorakpanai masina maram oiraga yellow mi singda piragliba achauba sapu pirakpanai hairiba erang asimak mapung oina kuki narco terrorist amadi kuki CSO singa lainga ka muknarakpadagi mara laijadraba miyamgi marakta khut thanaraktuna erang asi chawthorokpagi achauba maram ni hainasu UN gi 53 suba Human Rights Council gi session da marik sumna paudam khi hainasu mahakna phongdokhe mahakna makha taraduna thogliba erang asi loisinbagi mahutta sangthanaba honabagi chingnaba amadi erang asi da Assam Rifles na kuki terrorist singa lautuna duna thabak tawbana singba wapham sing khangan khe UN gi luchingba amadi special reporter singnasu ngasi di Manipur da thogliba erang asi lining laisolga mari lainade furup achawbana furup machada ot nei haibasu aranbani haiba mayek sengna khanglei masida natana Manipur bu draki golden triangle onthongnaba hotnabagi thawong khangba horaklei nakal amaromda Manipur da thogliba erang asida kuki gi maikaidagi leptana furup masel gi marakta nungsinadana basiliba United Kingdom gi Birmingham University gi professor Uday S Reddy gi mathakta Birmingham Central Police Station da FIR ama tawbada natana University asigi BC dasu action laukhanaba wakatpa laikhrei athuba matamda professor asigi mathakta akanba action laukhalakpa yabagi thajaba chauna leire haina mahakna makha tana phongdokhe Messina kunmathoi suba century gi Khwaidagi Thak Wangba footballer Oire pawasi pandam pausi dagi lokhatchabane ESPN na thokpa kunmathoi suba chahi chagi top 100 athlete list
Football masanagi oina Lionel Messina chahi cha segi khwaidagi thak wangba football sanaroi oiba ngamkhre. ESPN na thokpa masana pumbagi oina khwaidagi faba sanaroi chamagi ming lauk thokpada yauba ngamkhraba footballer singi manungda Messina hanba mafamda laiki adubu Zinedine Zidane, Ronaldo Nazario amadi Ronaldinho de top 5 ki manung chanba ngamkhidre. FIFA World Cup winner oibada natana handakta United States na yumbu oiduna pangthokiba Copa America 2024 gi winner su oidiba Lionel Messi na khwaidagi thak wangba footballer oiduna top 100 athlete list ki ahum suba mafam kankhibaga loinana list asigi oina Olympic medal kunipan lauduna most decorated Olympian of all time mingthon phangkraba swimmer Michael Phelps na ahanba mafam kankhi amade America gi lawn tennis sanaroi Serena Williams na ani suba mafam kankhe ESPN na thokpa kunmathoi suba chahi sagi masana pumbagi oiba khwaidagi thak wangba sanaroi chama khangatpa sida Messi na football masana gi oina khwaidagi makokta laikhibane amaromda Portugal gi Cristiano Ronaldo na football masana gi oina ani suba mafam kankhe adumakpu top 100 athlete list ki oina de taraga humdoi suba mafam da laiduna top 10 athlete ki manung sanba ngamkhedre football masana gi oina ahum suba mafam da laikhibe Brazil gi nupi football sanaroi Martina na list asigi kuntraga ni thoi suba mafam da laikhe masana asigi mari suba mafam kankhiba France ki Thierry Henry na list adugi nifuga nipan suba mafam kankhe amade Barcelona gi nupi sanaroi Aita na Bonmati na top 100 athlete list asigi nifuga mapan suba mafam da laiduna football masana gi oina khwaidagi thak wangba sanaroi manga gi manung chanba ngamkhibane amaromda football masana bu pamjaba masana asida ngaujaba fencing da yamna angakpa mawaina France ki Zinedine Zidane na yankhai suba mafam da laikhe adumakpu kunmathoi suba chahi sa asigi khwaidagi thak wangba footballer manga gi manung chanba ngamkhide nakal amaromda football gi puwari da fencing na khwaidagi mangjil thaba number 9 ni haina launariba makhal khudingmaki goal chanba ngamba striker oiriba Brazil gi Ronaldo top 100 athlete ki list marfuga taret suba rank ta leivena yankhai manga suba mafam kankhiba Modric amade hompuga manga suba mafam kankhiba Kylian Mbappe gi matungda laikhiba sene nakal amaromda hanage Barcelona gi sanaroi Brazil gi Ronaldinho na marfuga mari suba mafam da laikhe ESPN gi lemjaningai oiraba top 100 athlete list asida men Wimbledon history da khwaidagi mai pakpa lawn tennis sanaroi ama oiriba Roger Federer yauna basketball gi LeBron James NFL leader Tom Brady gymnastics sanaroi Simone Biles amade golf ki khwaidagi mai pakpa sanaroi ama oina launariba Tiger Wood yaure football masana gi oina Spain gi nupi footballer Alexia Putellas World Cup winner Spanish footballer Andre Iniesta Javi Hernandez Sweden Zlatan Ibrahim Mubik yauna punna footballer taraga mari yaure maraksida cricket masana gi India gi oina khwaidagi mai paklaba test captain Virat Kohli na list asigi marfu draga tare suba mafam kanduna lemjaningai oiraba top 100 list yauba ngamba amata ngairaba India gi sanaroi ama oire